Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri Nongthombam Biren hairi lamlaki sa usek amadi akoibagi phibam ngak senduna thamnaba thabak paikhatpa khungangsingda sarkar na mana piragani Manipur da COVID-19 na nabadagi phagalakpagi sang sa da 49.3 yaure active case 38 leiri amasung leibak asigi oina mioi koti ahum gi mayada COVID-19 gi vaccine kapkhre Leibak asina malemgi laisat oiriba COVID-19 gi lantheng satharibana masidagi ngakthoknaba asamba section thorang ahum asinga na satpinaba ningsingjari yumdagi hek sathokpada face mask upiyu mi amaga phut taruk lapna na leibiyu mai mit amadi khusa toina hamdoktuna tarutana na thambiyu hauzik mapung oiba pau Mukhyamantri Nongthombam Biren ngarang Imphal gi City Convention Center da lau singu da sizinanaba machine amasung handicrafts ki toolkit sing yanthokre Raijagi Agriculture Vibhag amasung Handlooms and Textiles Directorate na punna sinduna pangthokiba thauram aduda Mukhyamantri na hai lau singu haibasi lebak asigi economy da yamna sauraba thaudang lauriba maruoiba sector amani Raija Sarkar na lau uriba laufam sing ningthina ngak senduna thamnanaba akanba thabak paikhatli mathang sahidadi handicrafts ki artisan sing da sel gi tengbang piriba asi lupa lising kunda hengat halagani tha asigi 13 tagi 19 phawba hapta kangjebungda My on lisingani kunmathoi haina mingthonba local gi pothok sing tamak utpa mela ama pangthokani mela si dai khoi gi ariba chinjak sing amadi nat ka mari leinaba potlam sing utuna miyamna saruk yanaba Mukhyamantri na appeal tawki Kaibul Lamjau National Park ta sangai masing hantharakliba sida nungnangba phongdokladuna Mukhyamantri na hai sangai singi leifam oiriba National Park asigi akoibada ain kaina lam khopsi liba sing asi tokadabani hiram asigi matangda committee ma semduna yengsinba haure lamlaki sa usek amadi akoibagi phibam ngak senduna thamnaba asetpa phirepka loinana thabak paikhatpa khungangsingda sarkar na mana pinanaba thorang tawre sangai thelamadi kangpokpi jila gi khoken village da lamai saklamba adu matam sana muthatpa ngambagi damak Manipur Fire Service po Mukhyamantri Nongthombam Biren na thagatpa phongdokli social media da thagatpa warolamada Mukhyamantri na hai aikhoigi mangsilakliba akoibagi phibam kannaba amasung yokhatuna thamnaba honabada mipum khudingmakki sauraba thaudang lei Hiram asida aikoi punna honamiнаdrabadi akoibagi phibam nongmagi mangtharaktuna mahusagi khal kaitharakpagi asoba saithe kaya phanglakani sarkar na sumasigi damak miyamga punna thabak tawminanaba matam supada thonglauna hangduna thamli haina Mukhyamantri na makhata na phongdokhi BJP na lusingba Raija Sarkar na sahi mari mapung pharakpagi palan thorambu sagatpa oina Mau Women Welfare Association na sinduna ngarang Senapati Jila gi dadubida rally ama satkhre Rally aduda tongan bakhul kunthama pandagi lakpa miyam na saruk yakhi sarkar na popi pambi thaba thengba amasung drug ki mayukta sangsinba lanjangbu rally aduda saruk yakhi basing na saugatki khongjang asida sarkar bu mapung phana mateng pangnana basu wasak lauki social media da thagalakpa warolamada Mukhyamantri na rally aduda saruk yakhi basing bu thagatpa phungdokhi drug ki mayukta sangsinba lanjangda makhata na miyam na mateng pangbinaba Mukhyamantri na appeal tawri Manipur da haukiba pung kunmari da mioi chamapan kunthra COVID-19 gi test tawbagi manung da mioi amakhaktamak positive oiba thengnakhi hairiba matam asida leina asina naba mioi amata sikibagi paw leite COVID-19 command control room na ngarang numidang wairam thokiba serolamada hai haukiba pung kunmari da mioi mari leina asina nabadagi phagalakhi hauzik apunba positive case 19,913 sure masigi manung da mioi 19,913 naba phakre Naba phagalakpagi sang sada 49.3 ni hauzik active case 38 leiri amarom da mioi 1,194 COVID-19 gi vaccine kapkhibaga loinana hauzik phawbada vaccine kapkhiba punba masing 9,500 sure masigi manungda healthcare worker 19,708 yauri Tamenglong Jila gi Tamai Primary Health Center dangarang frontline workers sing Assam Rifles Manipur Police amasung BDF personnel sing da ahanba dose ki COVID-19 gi vaccine kapkhre Assam Rifles ki Kaithel Manbi Battalion amasung Manipur Police ki apunba kangbu amana nahan Nambol Bazar dagi KCP gi mioi ani phare Assam Rifles ki serolamana hai pharaba mioi sing adu Nambol amasung Bisnupur area da miyam dagi namduna sel khaibada senaba mioi singni amarom da tara suba sector Assam Rifles ki Somsai Battalion na sinduna Ukhrul Jila gi awan ka som dangarang Fit India Movement kamari leinana mini marathon ama pangthokre
Marathon aduda angang amadi naharol sa humlom saruk yaki. Rally adu haurakliba naharol singbu masa mau fana thamnabagi pandamda pangthokpani hairi. Assam Rifles ki Sasat Battalion senduna ngarang Kamjong Jila ki Kamtong Village da khunja singa unaduna Myanmar da hojik thokliba tangdu leitadaba phibam asina Manipur romda ngamkhai lana refugee sing sanglakpa thengnabagi matangda wari sanakhi. Tabiriba pawase Akashbani Imphal dagini. Leibak sida haukiba pung kunmari da miyoi lising kunmari chanipan marfunithoi nauna COVID-19 positive oiba thengnare. Laina asina nabadagi phagalakpagi sangna sada marifudara taruk dasmik nipan ani yaure. Marak asida leibak asigi oina hojik phawbada miyoi koti ani lakh marifunithoi da vaccine kapkhre. Haukiba pung kunmari da miyoi lakh kun lising yangkhai humdoi henbada COVID-19 ki vaccine kapki. Nongsu Bengal, Assam, Tamil Nadu, Kerala amasung Union Territory Puducherry gi mikhal gi thabak thoram sing tapna kan khilakli. Thasi gi kuntareta pangthokadaba ahanba tangka ki mikhalda Assam da Vidhan Sabha Kendra nifutareta vote hadanagani. Nongsu Bengal dana tangka asida Vidhan Sabha Kendra kunthra da vote hadanagani. Assam da ahanba tangka asida mirep chani humphumapana lamba taunari. Sarkar gi pauna hai mirep taradi mirep se lokthokre. Ahanba tangka asida mirep oiriba saknareba miyoising gi manungda Assam gi Mukhyamantri Mantri amasung BJP lusingba Sarbanand Sonowal, Assam Gana Parishad ki President Atul Bora, Raija Congress ki President Ripun Bora amasung Assam Jatiya Parishad ki President Lurin Jyoti Gogoi yauri. Imphal da ngasi phongba pause singi maroiba pausingi damak haujik Ngangom Kiran leire. Kiran Thagacharing Nganthoi Imphal ngasi phongo pause singda maroina phongnariba pau khara panba tarbadi Chief Minister N Birena Longmi singda farm machinery amadi equipment sing amasung handloom amasung handicrafts ki artisan singda khutsukolai leinanaba sen gi tengbang yenthokiba amasung rozgar divas ki thoram paksana pangthokiba sin haibatai Sangai Express Manipuri da lawpham kannaba thabak haure haba Chief Minister gi wafam na ahan headline tauri Protected Forest, Reserve Forest, Wildlife Sanctuary lautokpada aranba leire haba paw musu pawsi asigi anisiba headline tauri Pongna famda state ki revenue phagalaglagani haba Chief Minister gi wafam na ahan headline tauri Matik Chabulu Singman Langakling Ida, Lamdamasi Hiram Kurimak to Mangjil Tana Bohanasi Heba, Rosgar Divas ki Torumda, Minister Sete Breton Fondoki Wapamasu, Pausia Sigi Ahan Blamai the Pongli. Narol gi Togdangda, State Asina Sako Torangi Tabak to Kumang Sausili, Imphal Manungi Inak Kunba, Yum Singdagi, Tex Kongot Lagani Heba, Chief Minister gi Wafamna, Ahan headline Tori. Sahi Mapal Ginupi Masama, Larik Taksin Naraga Ijat Mangan Bikre Heba Paumasu, Pausia Sigi Nishuba headline Togdan Fongli. Huyalan Fauda, Kaibul Lamjau National Park da Sangai gi masing hantarak pada Chief Minister nungang phongdok rehaba pauna an headline tori. Narol sing thok phangana na skill training piba mathok tai haba Rozgar Divas ki thoram da Minister Secretary phongdok ki wapam amasu pausi asigi an mulamai da phongli. Sana lebakta ban blocket pamnaraktre haba Chief Minister ki wapam amadi handicraft artisan sing da piba senpam hengelagane haba pauna an headline tori. Isel Express ta Lawmi singda agriculture machinery amasung equipment sing yanthokre sangai gi masing hantarak pasi nungai teba phawi heba Chief Minister Biren gi wafamna an headline tori Irai bakta mangki gador bulamdam masigi pawmakal sing kannaba honasi lobuksu kansi heba pawna an headline tori Morning Bell da NERTPS ki makhada artisan lising ahumda sel gi tengbang piri heba pawna an headline tori Sangai Express English ta Chief Minister na Lawmi singda machinery amasung equipment sing yanthokre haina headline tawduna phongli People's Chronicle da achungi banna sing jila sing mahusa gi punsida kaiba thoki haina photo ko na han headline tawri Imphal Free Press ta achungi pung kunmari gi banna chingi jila sing paralyzed oiki haina han headline tawri Manipur Mail da Chief Minister na Lawmi singda agriculture machinery pikre haina headline tawri Nganthoi Thagatsari Kiran Loisilakpada COVID-19 dagi ngakthoknaba face mask uppa phut taruk lamnana leiba khutsa amadi mai mi tarutanana thamba haiba asamba thawang ahum asingak na zatpinaba amuk hananing singjari aroibada maroiba paw amuk hana Mukhyamantri Nongthombam Biren hairi lamlaki sa usek amadi akoibagi phibam ngak senduna thamnaba thabak paikhatpa khungang singda sarkarna mana piragani Manipur da COVID-19 na nabadagi phagalakpagi sang sa da marfudara nipan dasmik taruk ahum yaure active case kuntaret leiri amasung Leibak asigi oina miyoi koti ahumgi mayada COVID-19 gi vaccine kapkhre paw loijare